Handak Manipuri University gi Maheiroi singna University sigi Registrar Office sathakiba hingsa gi thawong amadi airport lakpa miyoi singda Maheiroi kharana phobi basai bagi thabak sathakiba ado lengak asina tarai laude ayan geiba sabsaba action soidana maki Loukhatkani haina Manipur gi Minister N Biren na section wafum thamlakli Laikhidraba Father of the Nation Mahatma Gandhi gi mapokumon ga mari leinana ngasi GM Hall da pangthokiba National Cleanliness Day thauramda TOMTV na hangba wahang amaki paukumda Chief Minister N Biren na wafamasti phangdokibane Chief Minister na makha taraduna aikhoi gi khwaidagi asoiba asti karino hairabadi grouping nairaga thabak tawba sine aikhoi apunbagi wakhalon ama sagatpagi mahutta kangluf khaidokuna thabak tawriba makhai leibak asti tunglomda halakani Step Pumnamakta Maheiroi Singi Loop Sing Laiba Haibasi Yamnamak Tangai Fade Haiba Lengak Asinasu Kangi Amaromda Handa College Asigi Student Union Singi Election Yaito Libasisu Jaga Karada Nomination Paper Munaba Amadi Sakti Season Naduna Amana Amada Akia Kang Tohanaba Honarakba Yawadagi Kana China Batok Patari Haiduna Tangai Fadan Yaito Kivane Aikogi Maheiroi Sing Asi Ngasi karino khangdaba maong amada taxi kasi khanglaktabagi mami ama chawna taba ure asigumba pamdaba maong asida satkhiduna criminal record laikhrabadi tungda lenga ki thabak tawbada nungairoi ko haina makhoi bukhara yengbibane yaraktrabadi ain geba sabsaba action forward Loukhatkani lenga ki thabak tawbada criminal FIR lairamba thengnarbadi makhoi soidana maki awafamda tagane Maheiroi ama oiragadi Maheiroi ama oibagi thabak tawbiyo madu natadana megi thabakta khut thingjinbagi thabak thadokse handaki thodok aduda maru oina chenaba Maheiroi lusingbasing adu masak khangdokpa loire makhoigi mathakta anti national anti government ki thabak sathabagi charge ta soidana action lokhatlagani lemna tharoi haina Chief Minister N Biren na section wafum thamke Kana ki guidance makha the walk to book kana karino outflow samnabra samnadabra kan observe to adu outflow samnarga walk to rumba anti national ki the sokulam ba anti state ki the adu mator magade hayeng moina de like tamme koi lore like tam baga loir matung da sumoi service to bera le simade ai instruction phasana legre any students crime the kari the aduga anti national oibda involved tormsingdi mogi record toruga koi police station khuding resar loi thangani aduga hojiki particular ani du di ai khoi kitang numaite thogo ani do academic ki oiba adagi mayam gi social issue maram saba singda nakhoi mayam gi cooperation koi government matam thuna makta gauri adu natana beyond nakhoi na tawda thabuk gi wang da tawdu adu di tawai hadagi